ꯗ ꯃꯌꯥꯝ ꯄꯨꯟꯅ ꯖꯣꯙꯥ ꯍꯩꯀ꯭ꯔꯨꯖꯝꯒꯤ ꯊꯃꯣꯏꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯉꯔꯥꯡ UFO ꯊꯧꯕꯥꯜ ꯕ꯭ꯔꯥꯟꯆꯅ ꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯄ꯭ꯔꯦꯁ ꯔꯤꯂꯤꯖ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯑꯗꯨ ꯇꯝꯖꯒꯦ ꯍꯥꯏꯅ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁ ꯑꯃꯗꯤ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯊ꯭ꯔꯨꯗ ꯊꯝꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯁꯤ ꯊꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯃꯌꯥꯝ ꯈꯜꯂꯤ ꯀꯔꯝꯃꯥꯏꯅ ꯈꯜꯂꯤ ꯑꯩꯒ ꯊꯦꯡꯅꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐꯦꯟꯁ ꯁꯣ ꯀꯣꯜ ꯐꯣꯂꯣꯋꯔꯁ ꯃꯌꯥꯝ ꯁꯤꯒ ꯅꯪ ꯀꯔꯤ ꯑꯣꯏꯔꯗꯅ ꯀꯥꯏꯅꯒ ꯈꯜꯍꯜꯂꯦ ꯍꯥꯏꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯊꯦꯡꯅꯗꯣꯏꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯆꯨꯝꯕꯕꯨ ꯃꯩꯅ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯌꯥꯒꯗꯒꯦ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤꯀꯣ ꯑꯆꯨꯝꯕꯕꯨ ꯃꯩꯅ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯊꯝꯕ ꯌꯥꯒꯅꯤ ꯇꯧꯔꯤꯒꯨꯝꯁꯨꯡ ꯑꯩ ꯃꯥꯒ ꯄꯔꯁꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯦ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯐꯣꯡꯗꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯐꯣꯡꯗꯣꯛꯆꯈꯤꯕ ꯋꯥꯔꯣꯜꯗꯨꯗꯤ ꯍꯥꯏꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯍꯧꯖꯤꯛ ꯆꯍꯤ 32 33 ꯁꯨꯔꯦꯗꯅꯀꯣ ꯃꯥꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯕ ꯌꯥꯕ ꯁ꯭ꯇꯦꯖ ꯑꯣꯏꯔꯕꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯃꯥꯅ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯨꯡꯐꯝꯁꯤꯗꯒꯤ ꯁꯦꯝꯗꯣꯛꯑꯣ ꯔꯥꯏꯠ ꯄꯥꯠꯇ ꯆꯠꯂꯣ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯁꯥꯏꯇꯤꯒꯤꯗꯃꯛꯇ ꯇꯧ ꯇꯥꯔꯗꯤ ꯋꯤꯠ ꯏꯟꯇꯤग्ꯔꯤꯇꯤ ꯇꯧꯑꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯊ꯭ꯔꯨꯗ ꯁ꯭ꯇꯦꯠꯃꯦꯟꯠ ꯂꯥꯛꯈ꯭ꯔꯦ ꯑꯩꯅ ꯊꯝꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗꯣ ꯑꯩꯗꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯕ ꯁꯤꯗꯗꯤ ꯑꯃꯠꯇ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯁꯨ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯛꯄꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ ꯑꯩꯒꯤ ꯄꯣꯁꯇꯁꯨ ꯊꯦꯡꯅꯕ ꯎꯔꯝꯒꯅꯤ ꯑꯩꯗꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯌꯥꯎꯗꯅ ꯑꯩꯗꯤ ꯉꯥꯡꯉꯣꯏꯕ ꯂꯥꯛꯑ ꯌꯦꯡꯉꯨ ꯂꯥꯎꯁꯨ ꯍꯥꯏꯔꯣꯏꯀꯣ ꯑꯩꯗꯤ ꯗꯥꯏꯔꯦꯛ ꯗꯣꯛꯇ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯃꯤꯄꯥꯏꯕ ꯂꯩꯖꯗꯦ ꯑꯗꯨꯅ ꯏꯚꯤꯗꯦꯟꯁ ꯑꯦꯟ ꯄ꯭ꯔꯨꯐ ꯂꯩꯇꯅ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯗꯅ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯅ ꯑꯩ ꯄꯣꯁ ꯇꯧꯔꯣꯏ ꯑꯗꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯩꯅ ꯁꯤ ꯍꯥꯏꯔꯒꯗꯤ ꯀꯔꯤ ꯑꯦꯂꯤꯒꯦꯁꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂ ꯃꯇꯨꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯅꯦꯕ ꯌꯥꯝ ꯀꯨꯞꯅ ꯕꯤꯀꯣꯁ ꯃꯥꯒꯤ ꯁꯣ ꯀꯣꯜ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯥꯅ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯨꯁꯨ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯕ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟꯁ ꯃꯥꯅ ꯍꯥꯏꯈꯤꯕꯗ ꯑꯩꯒꯤ ꯏꯕꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯟꯖꯣꯏ ꯍꯥꯏꯕ ꯁꯟꯖꯣꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤꯕꯅꯤ ꯀꯣꯚꯤꯗ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯈꯤꯕꯅꯤ ꯃꯥꯒꯤ ꯂꯥꯏꯐ ꯑꯩ ꯀꯟꯕꯤꯈꯤꯕꯅꯤ ꯀꯥꯏꯅ ꯍꯥꯏ ꯕꯠ ꯑꯩꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯇꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯏꯌꯥꯝꯕ ꯂꯩꯇꯦ ꯁꯟꯖꯣꯏꯁꯨ ꯂꯩꯖꯗꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯈꯛꯇꯅꯤ ꯏꯆꯦꯅꯤ ꯑꯩ ꯏꯅꯥꯎꯄꯥ ꯏꯌꯥꯝꯕ ꯂꯩꯇꯦ ꯉꯁꯥꯏꯒꯤ ꯁꯟꯖꯣꯏ ꯍꯥꯏꯔꯤꯕꯗꯨ ꯃꯥꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯒ ꯈꯪꯉꯤꯀꯣ ꯑꯩ ꯁꯟꯖꯣꯏ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦꯕ ꯑꯩꯒꯤ ꯄꯣꯁꯇꯁꯨ ꯑꯗꯨꯝ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯗꯗꯥ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯦꯁꯦꯖ ꯄꯥꯁ ꯇꯧꯕꯤ ꯈꯛꯇꯅꯦ ꯏꯟꯐꯣꯔꯃꯦꯁꯟ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯣꯏ ꯐꯣꯟ ꯄꯤꯅ ꯇꯧꯅꯈꯤꯕ ꯈꯛꯇꯅꯦꯕ ꯏꯚꯟ ꯑꯩ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯃꯣꯏꯅ ꯐꯪꯉꯦ ꯊꯦꯡꯛꯌꯨ ꯍꯥꯏꯔꯦꯅꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯆꯣꯡꯊꯣꯛꯑ ꯂꯩꯔꯦ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯗꯤ ꯇꯧꯒꯅꯨ ꯑꯆꯨꯝꯕ ꯇꯧ ꯑꯔꯥꯟꯕ ꯃꯦꯅꯤꯄꯨꯂꯦꯠ ꯇꯧꯒꯅꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯒꯅꯨ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯒꯅꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯒꯅꯨ ꯁꯤ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯒꯤ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯒꯤ ꯄꯣꯁ ꯏꯌꯥꯝꯕꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯑꯣꯛꯁꯤꯖꯦꯟ ꯄꯤꯈꯤ ꯀꯥꯏꯅ ꯑꯃꯨꯛ ꯔꯣꯡ ꯅꯦꯔꯦꯇꯤꯚ ꯑꯃꯨꯛ ꯂꯤꯁꯜꯂꯛꯑꯦ ꯑꯗꯨꯁꯨ ꯑꯩ ꯀ꯭ꯂꯦꯔꯤꯐꯥꯏ ꯑꯣꯜꯔꯦꯗꯤ ꯇꯧꯖꯈ꯭ꯔꯦꯀꯣ ꯃꯌꯥꯝꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯁꯤ ꯀꯛꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯋꯤꯠ ꯄ꯭ꯔꯨꯐ ꯏꯚꯟ ꯑꯦꯚꯤꯗꯦꯟꯁ ꯂꯩꯔꯒ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯖꯕꯅꯤꯗ ꯑꯗꯨ ꯄ꯭ꯂꯁ ꯑꯦꯒꯦꯟ ꯑꯃꯨꯛꯁꯨ ꯍꯥꯏꯒꯦ ꯑꯩꯅ ꯊꯝꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯗꯣ ꯐꯦꯁꯕꯨꯛꯀꯤ ꯄꯣꯁꯅꯤ ꯈꯪꯗꯦ RK ꯄ꯭ꯔꯣꯗꯛꯁꯟꯒꯤ ꯊ꯭ꯔꯨꯅꯤ ꯈꯪꯗꯦ ꯂꯤꯁꯤꯄ꯭रिꯌꯥ ꯍꯣꯏꯅ including her father ꯑꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯗꯣ ꯂꯥꯜꯂꯦꯅ ꯄ꯭ꯔꯨꯐ ꯇꯧꯕ ꯉꯝꯃꯣꯏꯕ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯄꯤꯕꯁꯨ ꯉꯝꯃꯣꯏꯕ ꯀꯩꯅꯣꯗ ꯑꯩꯗꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯑꯦꯟ ꯑꯦꯚꯤꯗꯦꯟꯁ ꯂꯩꯔꯒ ꯏꯚꯟ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯆꯣꯡꯊꯣꯛꯍꯜꯂꯒ ꯊꯝꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯅꯦꯕ ꯁꯨꯡꯄꯤ ꯉꯝꯃꯣꯏꯕ ꯁꯤꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯑꯩꯉꯣꯟꯗ ꯂꯩꯕ ꯃꯈꯥ ꯇꯥꯔꯛꯄꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯍꯥꯏꯒꯦ ꯄꯨꯊꯣꯛꯄꯩ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯖꯣꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯅꯕꯅꯤꯀꯣ ꯖꯣꯗ ꯀꯅꯥꯅꯣ ꯀꯥꯏꯅ ꯍꯪꯕꯗꯣ ꯑꯗꯨꯒꯤꯗꯤ ꯇꯥꯔꯛꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯥꯒꯤ ꯄꯣꯁꯇꯁꯨ ꯌꯥꯎꯔꯝꯒꯅꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯁꯨ ꯑꯩꯉꯣꯟꯗ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟꯇꯣꯅꯤꯌꯣ ꯒꯨꯇꯦꯔꯦꯁꯀ ꯌꯥꯝ ꯃꯔꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯗꯨꯝ ꯄꯣꯁꯇ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯃꯔꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯑꯩꯈꯣꯏ UNꯒꯤ ꯍꯥꯏꯔꯒꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯑꯗꯦꯟ ꯆꯥꯎꯕ ꯂꯩꯇ꯭ꯔꯦꯕ ꯃꯥꯒ ꯌꯥꯝ ꯅꯛꯅꯔꯒꯗꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯒ ꯌꯥꯝ ꯅꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯒꯤꯗꯃꯛꯇ ꯀꯔꯤ ꯉꯥꯡꯍꯜꯂꯛꯈ꯭ꯔꯒꯦꯕ ꯅꯛꯅꯔꯤꯕ ꯃꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯇꯧꯔꯒ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯔꯛꯈ꯭ꯔꯒꯦꯕ ꯀꯔꯤ ꯇꯧꯕ ꯉꯝꯈ꯭ꯔꯒꯦꯕ ꯑꯗꯨꯒ ꯂꯩꯇꯦꯀꯣ ꯀꯩꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯅ ꯁꯤ ꯇꯧꯏ ꯃꯥꯅ ꯁꯤ ꯇꯧꯏ ꯑꯩ ꯁꯨꯡꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗꯕꯅꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝ ꯂꯥꯏꯟ ꯑꯝꯇꯪ ꯍꯥꯏꯒꯦ ꯀꯩꯝꯇ ꯑꯇꯩ ꯀꯩꯝ ꯍꯥꯏꯔꯣꯏꯀꯣ ꯑꯩꯅ ꯁꯤ ꯇꯧꯏ ꯁꯤꯗꯩ ꯁꯤ ꯇꯧꯏ ꯀꯩꯝ ꯍꯥꯏꯖꯔꯣꯏꯒꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯁꯟ UNꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯁꯟ
ꯂꯥꯟ ꯍꯧꯕꯗꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯖꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯗꯕ ꯈꯣꯜꯂꯥꯎ ꯃꯅꯤꯄꯨꯔꯒꯤ ꯇꯥꯕꯤꯗꯕ ꯈꯣꯜꯂꯥꯎ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯇꯥꯕꯤꯗꯕ ꯈꯣꯜꯂꯥꯎꯁꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯇꯥꯗꯤ ꯐꯥꯎ ꯅꯤꯛꯀꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯦꯕ ꯑꯩ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯗ ꯂꯣꯏ ꯈꯪꯍꯟꯒꯅꯤ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯕꯤꯀꯣꯁ ꯑꯩꯗꯤ ꯐꯣꯂꯣꯋꯔꯁ ꯀꯨꯝꯕ ꯃꯤ ꯅꯠꯇꯦꯕ ꯕꯤꯀꯣꯁ ꯑꯩꯒꯤ ꯏꯐꯨꯔꯨꯞꯀꯤꯗꯃꯛꯇ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏ ꯍꯥꯏ ꯀꯃꯤꯁꯅꯔꯅꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯊꯝꯃꯛꯄ ꯂꯩꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯣꯜꯕ ꯇꯧꯅꯅꯕ ꯍꯥꯏꯗꯤ ꯂꯥꯏꯛ ꯗꯥꯏꯂꯣꯒꯀꯤ ꯊ꯭ꯔꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯈꯪꯗꯦ ꯇꯧꯅꯕꯅꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯆꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯍꯣꯜꯗꯣ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ 193 ꯀꯟꯇ꯭ꯔꯤꯁ ꯑꯦꯟ NGO ꯃꯌꯥꯝ ꯇꯥꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯁꯨ ꯇꯥꯗꯣꯏꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯗꯦꯂꯤꯒꯦꯠ ꯂꯥꯛꯏꯕ ꯃꯦ ꯕꯤ ꯑꯩꯈꯣꯏꯒꯤ ꯑꯝꯕꯥꯁꯗꯔꯅꯤ ꯈꯪꯗꯦ ꯇꯥꯈ꯭ꯔꯕꯅꯤꯀꯣ ꯇꯧꯗꯕꯗꯨꯅ ꯃꯅꯤ ꯕꯠ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯦꯠꯂꯤꯁ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯅ ꯈꯪꯕꯤ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯌꯥꯎꯗꯦꯀꯣ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯑꯗꯨꯅꯤ ꯑꯩꯅ UNꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯧꯔꯛꯄꯗ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯔꯣꯜ ꯈꯔ ꯊꯝꯖꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯋꯤꯠ ꯄ꯭ꯔꯨꯐ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯤꯠ ꯄ꯭ꯔꯨꯐ ꯅꯠꯇꯅ ꯄ꯭ꯔꯨꯐ ꯑꯦꯟ ꯏꯚꯤꯗꯦꯟꯁ ꯃꯥꯡꯗ ꯆꯣꯡꯊꯣꯛꯍꯜꯂꯒ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯩꯒꯤ ꯑꯆꯨꯝꯕ ꯄꯥꯝꯕ ꯃꯤꯕꯨ ꯑꯣꯏꯔꯣ ꯄꯥꯝꯗꯕ ꯃꯤꯕꯨ ꯑꯣꯏꯔꯣ ꯑꯍꯥꯟꯕ ꯇꯥꯕ ꯃꯤꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯦꯅ ꯈꯜꯂꯦꯕ ꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯈꯔ ꯑꯩ ꯆꯣꯡꯊꯣꯛꯍꯟꯖꯔꯛꯀꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯑꯍꯥꯟꯕ ꯇꯥꯕ ꯃꯤꯅ ꯑꯩ ꯑꯆꯨꯝꯕ ꯄꯥꯝꯗꯕ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕ ꯀꯅꯥꯝꯇꯒꯤ ꯃꯤꯅ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯇꯥꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯅꯦꯕ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯅ ꯊꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯒꯤꯗꯣ ꯍꯥꯏꯖꯕꯅꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯤꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯗꯨꯝ ꯑꯣꯟ ꯔꯦꯀꯣꯔꯗꯅꯤꯀꯣ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯊꯃꯥꯏꯔꯒ ꯍꯥꯏꯗꯤ ꯍꯥꯏꯖꯤꯟꯅꯕ ꯁꯥꯖꯤꯟꯅꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯋꯥꯐꯝ पुथोꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯨꯊꯣꯛꯇꯦ ꯍꯥꯏꯕꯅꯦꯕ ꯑꯇꯩ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯑꯗꯨꯝ ꯁꯤꯁꯨ ꯆꯣꯡꯊꯣꯛꯂꯛꯀꯦꯀꯣ ꯆꯣꯡꯊꯣꯛ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 9ꯒꯤ ꯈꯕꯔ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेꯁꯀꯤ ꯈꯕꯔꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯥꯡꯒꯨꯖꯝꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ UFO ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯖꯥꯟ ꯑꯦꯀꯥꯗꯃꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ UFOꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯄꯥꯝꯖꯕ ꯃꯪꯂꯥꯟ ꯍꯥꯏꯕꯗꯤ ꯑꯩ ꯑꯥꯔꯀꯤꯄ꯭ꯔꯦꯖꯦꯟ ꯈꯨꯊꯥꯡꯗꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯁ ꯑꯗꯨꯒꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯤꯕ ꯃꯣꯏ ꯈꯕꯔꯗ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯌꯨꯅꯥꯏꯇꯦꯗ ꯑꯩꯈꯣꯏꯒꯤ UFOꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯔꯝꯕ ꯀꯥꯟꯗ 2024ꯒꯤ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ every Septemberꯒꯤ 20 đến 30 ꯐꯥꯎꯃꯛꯇ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯦꯞꯇꯦꯝꯕꯔ 9ꯒꯤ ꯈꯕꯔꯗ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭रेस ꯈꯨꯊꯥꯡꯗ ꯍꯥꯞꯈꯤꯁꯦ ꯄꯥꯎ ꯃꯤꯅ ꯍꯥꯞꯄ ꯅꯠꯇꯦꯀꯣ ꯑꯦꯅꯤ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯣꯏꯕ ꯌꯥꯏ XYZ ꯑꯣꯏꯕ ꯌꯥꯏ ꯍꯥꯞꯈ꯭ꯔꯦꯕ puthokkanina ꯑꯩꯈꯣꯏꯒꯤ UFOꯒꯤ ꯋꯥꯐꯝꯁꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯏꯁ ꯇꯤꯃꯣꯔꯒꯤ ꯈꯨꯊꯥꯡꯗ ꯄꯨꯈꯠꯀꯅꯤ ꯍꯥꯏꯈ꯭ꯔꯦꯕ 2024ꯒꯤ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀ꯭ꯔꯤꯟ ꯆꯣꯡꯊꯣꯛꯂꯛꯀꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯥꯐꯇꯔ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔ ꯃꯇꯨꯡꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 3ꯗ ꯀꯣ ꯑꯩ ꯁꯦꯝꯖꯟꯅꯀꯣ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯃꯥꯒꯤ ꯄꯣꯁꯇ ꯌꯥꯎꯕꯅꯤꯀꯣ ꯃꯥꯅ ꯀꯩ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁꯖꯥꯟꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯁ ꯇꯤꯃꯣꯔꯒꯤ ꯈꯨꯊꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯄꯨꯊꯣꯛꯆꯔꯝꯕ ꯍꯥꯏꯕꯅꯦ ꯗꯦꯠ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯏꯟ ꯁꯤꯝꯄꯜ ꯋꯥꯔꯗꯉꯁꯥꯏꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯣꯡꯊꯣꯛꯏꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯄꯨꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯄꯨꯊꯣꯛꯇꯦ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯀꯣ UFOꯒꯤ ꯋꯥꯔꯤꯗꯨ ꯄꯨꯊꯣꯛꯆꯔꯝꯕ ꯍꯥꯏꯗꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯄꯨꯊꯣꯛꯇꯦ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯇꯩ ꯀꯩꯝꯇ ꯂꯩꯇꯦꯕ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯑꯗꯨꯅꯤꯀꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯇꯩ ꯀꯩꯝ ꯍꯥꯏꯖꯗꯦ ꯑꯩ ꯁꯤꯗꯩꯗ ꯑꯃꯅ ꯂꯥꯜꯂꯤ ꯍꯥꯏꯕ ꯋꯥꯔꯤ ꯅꯠꯆꯗꯦ ꯉꯁꯥꯏ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯂꯥꯏꯛ ꯇꯧꯗꯕ ꯄꯣꯠꯇꯨ ꯇꯧꯋꯦꯅ ꯎꯠꯂꯤꯕ ꯃꯌꯥꯝꯗ ꯈꯪꯍꯜꯂꯤ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯒꯤꯅꯦꯕ ꯑꯩꯅ ꯍꯧꯔꯛꯄꯗꯒꯤ ꯁꯦꯝꯗꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝ ꯉꯁꯥꯏ ꯆꯣꯡꯊꯣꯛꯍꯜꯂꯛꯈ꯭ꯔꯦꯀꯣ ꯐꯨꯜ ꯃꯤꯅꯠ 2ꯒ ꯁꯝꯊꯤꯡ ꯈꯛ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯐꯖꯅ ꯇꯥꯕꯤꯌꯨ ꯍꯥꯏꯔꯦꯀꯣ ꯐꯅ ꯖꯣꯗꯅ ꯍꯥꯏꯕꯤꯔꯦꯗꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ UFOꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯖꯥꯟ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯛꯇꯣꯕꯔ 3, 2024ꯗ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇ ꯃꯥꯅ ꯊꯥꯒꯠꯄꯤꯔꯛꯄꯁꯦ ꯁꯖꯥꯒꯤ ꯋꯥꯐꯝ UNꯗ ꯏꯁ ꯇꯤꯃꯣꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯄꯨꯈꯠꯆꯔꯝꯃꯦ ꯍꯥꯏꯅ ꯄꯨꯈꯠꯆꯔꯝꯕ ꯍꯥꯏꯔꯀꯥꯟꯗ ꯐꯣꯇꯣ ꯈꯔ ꯄꯤꯔꯤꯑꯕ ꯏꯁ ꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯦꯗꯣꯞ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯕꯨꯆꯔ ꯗꯦꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ UFOꯒꯤ ꯃꯇꯥꯡꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯑꯃꯗꯤ ꯄꯨꯈꯠꯄꯤꯔꯝꯃꯤꯗꯅ ꯑꯇꯣꯞꯄ ꯐꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯂꯩꯇꯥꯔꯒꯁꯨ ꯃꯁꯤ ꯑꯃꯗꯤ ꯌꯥꯝ ꯐꯖꯕ ꯈꯣꯡꯊꯥꯡꯔꯅ ꯈꯜꯂꯦꯕ ꯅꯣ ꯑꯩ ꯁꯤ ꯍꯥꯏꯕ ꯇꯨ ꯆꯣꯡꯉꯦ ꯁꯤꯁꯨ ꯑꯄꯪꯕ ꯁꯤꯕ ꯑꯃꯅꯦꯕ ꯑꯁꯤꯒꯤꯅꯦꯕ ꯑꯩꯅ ꯊꯣꯛꯂꯛꯏ ꯁꯤꯒꯤꯅꯦꯕ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯤ ꯄꯥꯎꯗꯣ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯔꯝꯗꯤ ꯈꯕꯔꯗꯁꯨ ꯌꯥꯎꯔꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯕꯔ ꯄꯣꯁꯇꯁꯨ ꯎꯔꯦꯕ ꯁꯤ ꯄꯣꯠꯁꯦ ꯇꯣꯉꯥꯟꯕ ꯈꯕꯔꯗ ꯁꯖꯥꯟꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯑꯄꯪꯕ ꯁꯤꯔꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯖꯥꯜ UFO ꯄꯨꯂꯞ ꯑꯄꯪꯕ ꯁꯤꯔꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ ꯁꯤꯁꯦ ꯑꯅꯤꯃꯛꯅꯦꯅ ꯍꯥꯏꯒꯦ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ UFO ꯑꯩꯈꯣꯏ ꯁꯖꯥꯟ ꯑꯦꯀꯥꯗꯃꯤ ꯍꯥꯏꯅ ꯈꯪꯅꯩꯕ ꯁꯤꯗꯁꯨ
apang masibani haina su haijake aduga magi post tu yengaga khuba khuiba singsu dum apang mani haina lobjake kaigino hai matamda sugumba akhoi ngasai hai giba akhoi sengna hargadi haiba international non-virtual day ki se koi laikidaba akhoi founding member founder member ake manisnagi laikidaba gi mingda magi numika maroina palan tongna begin hai tar kai palan ma sanga cha daba sanga hat daba ai bane bang sagi international non-virtual day hai tar gadi adu do si se jega bitana su ubire ko amai social media da di UN da puthok kare hai na ga hai jing do aina hai na even UFO mayam su tabi na bai jari so ko ya ake protection ki through da adu ba amta laite ba puthoki ba laite ba badubu sagi Licypriya PS ai puthok kare khabar da su pukhat ka dawri pukhok karani hantak lai ba sahi da hai bana ching mayam ma lai gra hai tare but adu study tong na mi laite ba khoi Manipur da tasina mak tawra bra taw da Jodha na biri ba wafam je khoi mayam ta ba lo bi de ko mayam ta bi lo gra mu masagi press note ha pakki ba do press note ha pakki ba do mu mayam sidong hapsara ke ko adu mayam yang ta bi gani Licypriya Kangujam ga loinaraga East Timor gi President J Ramos Horta gi kuthangda UN da memorandum ama piki adumakpu RK production gi interview aduda Jodha hairiba mioi asina UFO na piki bachi adu lan na pire yauki de haina fongdo kiba asimak laibak thibani UFO na pija kiba chi adu aran ba mawong da piki de yamna chumna pisin kiba ga loinana UFO na pija kiba memorandum adu matam chana yauki hairaduna East Timor gi President J Ramos Horta na UN da piki ba che fangle haibagi Gerald amasu UFO da thabirakuna leire Licypriya Kangujam ga loinaraga East Timor gi President J Ramos Horta gi kuthangda UN da memorandum ama piki adumaku RK production gi interview aduda Jodha hairiba mioi asina UFO na piki ba che adu lan na pire yauki de haina fongdoki ba asimak laibak thibani UFO na pizza kiba che adu aran ba mong da pikide yamna chumna pisin jakiba ga loinana UFO pizza kiba memorandum adu matam chana yauki hairaduna East Timor gi President J Ramos Horta na UN da pikiba che fangle haibagi Gerald amasu UFO da thabirakuna leire masida mayam tabi de ko munna haski ahan bagi video duga si video ni samtang hanjan ta ga ying biyo achumba pamba mising ani do kari da mana ki amta ying biyo aina habdi Licypriya na UN general assembly da putho me habdi putho ti haba khaktane ba adu somna kan press release da hairi putuga kari maili na kyamtang ying biyo ba ai di che sang su kain da pande UN da thai thade ai kain da pande ba general assembly da puthokani haba do di puthokte haba ne puthokani hai khabar da hab kre puthok chara me haba su yaure ai na sumpu puthokte haba adu gi proof to khogi matam du da ma khogi East Timor gi khogi matam du president lakte ko prime minister na represent to ba general assembly da mana tham ki ba statement da mina tranga ta de something adu do sida samjala di sang link oin hapcharam ge ba link asine ne thamjabadi loisal ko chara kom da haijage samlakna Licypriya na puthok kadawri general assembly da puthok charame haiba doina puthok te haiba with proof puthok te haiba asigi confident sik legani ko haije puthok te haiba ni ko ide kano gi che chang piram de gi comment kem da pizza ki de sini aduga loisalak pada amdang hapam gi khogi Manipur irang sigi haida mari irang sigi mari lena UN da hanba khogi khola bukhat ki bese Jodha Heikrujam ni ko Licypriya Kangujam nati ko simasu amyam na dum khangani ko sidi ai proof ko bizarre ai mana ai si taw ai haijaba mi ojate ba sing na gadi ai tumina ni ngamsaba se ai khun ngak pangam de lan ka pangam de ai ngam de ba but ai ngam de dum tawri hai tare angam ngam mi loi tong na ri hai tare aduna akoi gi handaki akoi gi general assembly gi matang sida wa ngang khre invite tawre se speaker kan tawr pudo adumaina sum tawra ayamba hagi ko ayamba tawra laga miyam da thamai ba miyam da oi da pa da ba semjin saden ba semtok sajin tawra khogi popularity oh invite tawre angang ma sa je gaina sigi narrative dum chakre ba aina ngali semtok si thingda dring ai da hayu bane ba ai sida lali chumi lali hayu gaina ke shu haija ki deko asmani lai duga loisala pada haujik se ai ngada threat miyam lai ke nongi maru gi dakam punchi chupa le honi kaina ai ko miyam lai ado everything aina video se sing sagi post tong dinga da arke production gi khogi statement se pi dinga da ai tare tho kanda aina oh masije matam yore ko matam yore ka de kemate ma'am na hai akhoi masem na akhoi masem hai ga sum these things akhoi je sum thamai ga akhoi oi de pa de ma'am du uhol ga mitang to ga akhoi sum yinga leise hai ra ba thingda dinga de semdok pasi di kai da bane semdok ba hai bi kai da bane kai mo na khale sida hoi ku culture tawbi ga hoi ku culture jealous ka ba kai ba kalak ba hai bi ke no tawbo ngam da mi na toro ga kalak pa ka wai ba bradu UN gi matang sida di amam hai bi ra kanu aduga ai kai dawre du dawre am kan hai ja roi
adum mayam khangmi adum khangjasunu khangdamina adum lejasunu ai kem the problem laite aduna ai hoji threat lai ko lak kani ko kian khangala kani ai loi khangi aduna ai gi Facebook ta post tawdringai amadi so arki production gi through the statement pidringai da edum khangi ba threat lakani kian khangba lakani edum khangi ai atam tam sadana pusi bikam na kibisu yai threat na maram oiraga dubu ai nga tholakiba ai confident ka loina tholakiba si achumba bu maina fina ka dongai du sukupna leiba yaroi achumba gi damakti lepkani haidana ai on risk ta ngasi tholakpani aduna mayamda kari khoigi aina miyoi ma poma pokla pana maram oiraga aina kari gum khar toroga kana gum yam drabda mi manga ro tara boiro ai gi video ai state ai gi post na maram oiraga change to holapang ngam se ai pokpa gi mahi yale na kanjeba tara do su kun to su aina change pola pang ngam do si ai min cha lot ne khaleba lam labu ko bane kanjeba ai kesu leita ba ina maram oiraga aduna loishalak pada khogi achumba bu pamba Manipur leiba achumba pamba mayam singdai kari mamta request tawjaram ke kai gumaina fatang da thoktana leki da thokpa taragadi aina agi sarda da agi sarda thokpa kanda achumba pamba myoi singna achumba bu pamje ba myoi singna agi damakta leimana amtang kat pa lakpio maduna deliba myam duna achumba pamba myoi mayam singai lei haiba dugi uzari haiga aina penjaba oijage haiba wafam si thamjake loishalak pada mayamna khoi debate tauba discussion tawna bagi tawo haibana ching mayam haibira pado aigi onadi always ready lai kanagumba xyz mana initiative lobiragadi yamna haraujagani ai madugi damakta matam chupata ready laire masi haiga matang solution jage